मणिपुर टॉप चैनल की मैकेदी मरुब इ पाउसिंग मैम थमजगी अहमद कंगलेपा की मैरादी लौखसरगा एडिटोरियल मैम थमजरी निंगथौना ngang वा लेबाक मखा ताहैदे हाइबदु मतंगनि निंगसिंग सुंगनी मणिपुर निंगथौ पानबा मनिंग मखा तंबा लेबाक अमा ओइंगैगी मतमददि लेबाक की निंगथौना ngang वा सि लेबाक मखा ताहैदे थक्तसु काफदे हाइना हाइनबा लै मसिगी नुंगेब फजख्रब वाहनथोक अदुदि लेबाक निंगथौना हाइदोखिब वा अदुदि अरेंबा ताहंदे हाइदोखिब वाफम अदुमक थाबक ओइना पांगथोक्तुना लेबाक मियामदा कानबा फंगली हाइबनि मदुना अखोइगी लेबाक असिगी लुसिंगबा हाइबदि चीफ मिनिस्टरदि हौरगा लैंगाक शासन पाइबदा हकथेंगना यौमिनरिबा कैबिनेट मिनिस्टर सिंह अमदि एमएलए सिंगना लेबाक मियाम ममांगदा पांगथोकनी हाइदुना लाक्थोखिब वाफम सिंग अदु थाबक ओइना पांगथोक्तुना मदुगी कानबा मयेक सेंगना लेबाक मियामना फंगननबा होनबा सुंगनी अदुबु लेबाक थीबदि चीफ मिनिस्टरदि हौरगा मखा ताबा कैबिनेट मिनिस्टर सिंह अमदि एमएलए क्याना मियाम तिनबा थौरम क्यादा सरुक यादुना मियाम ममांगदा इसंग थौना अदु तौगनी अदा तौगनी हाइदुना हाइदोखिब वाफम सिंग थाबक ओइना पांगथोक्तबना अयाम्बा ओइदि मदुना अखोइगी चीफ मिनिस्टरदि हौरगा कैबिनेट मिनिस्टर अमदि एमएलए सिंगना मियाम ममांगदा हाइबा वाफम सिंग असि मियामना थाजबना मापुंग ओइबगुम तौरे खुदम ओइना हौजिक मणिपुर थोक्लिबा सही अमगा था मंगा फजिलकदौरिबा कांगरुप अनिगी साथीरबा लान असि लोइसिननबा मणिपुर लैंगाकना भारत लैंगाका तानदुना लैजबी थाक्तो होनरि अथुबा मतमदा मणिपुर महौसागी फिबमदा हंजिलक्तुना शांति लैब मणिपुर अमा ओहेनगनी हाइबा असि चीफ मिनिस्टर एन बेरेना क्यारक हना मियाम ममांगदा फोंदोखरबा वाफमनि अदुबो हाइदोखिबा वाफम असिगी महैदि ngasi फावबा लेबाक मियामना फंगमा ngamdri masina loidri ngarang manipur gi kunung imphal da pangthokiba bharatna ningkha tamba sai humdraga nipan surakpa numit thoramga mari lainana chief minister n berena wangang bada manipur da thokliba irangna maram oiraga sahi anirom sako thorangi thabak singna thintaduna lakliba sing athuba matamda men khatnaba minister amadi mla sing wasak lomina khre hainsu miyam da phungtoki wafam asidi thenglabasu thengna thagatningai oiba manipur lenga ki khongthangni haina lawbi अदुबो लुरिबदि हाइदोखिबा वाफम असि थाबक ओइना पांथोकपा ngamgadoribra amadi ngamloidoribra haibasini मियामगी मिहुत ओइरिबसिंगना मणिपुर थोक्लिबा लान असि लुमना लौबा ngamlabadi ngallingai matamdigi hauna amat oina punsinदुना apunba pangal thauna adu utuna लान असि लोइसिनबा ngamnaba लौखोम थोकपा थाउदांग अदु लौबा ngamlamgadabani मदुगी मदुना अखोइगी लैंगाक्लोइ ओइरिबसिंगना मतम मतमगी ओइना मियामगी मफमदा तौरोइदबा थाबक क्या तौगनी हाइदुना हाइजिनबिगी हाइनबि अमा लैबगुम तौरिबस थादोकपना ख्वाइदिगी फगने लोइदना निंगथौना ngang वा लेबाक मखा ताहैदे हाइबगुम लैंगाक्लोइसिंगना हाइदोखिबा वाफमसिंग अदु थाबक ओइना पांगथोकपा ngamnaba होनसि अतोपा पावमना हाइस रोजीदा अवार्ड क्या पीदुना इकाई खुटनाबु लकलि गवर्नमेंट ऑफ इंडिया की मिनिस्ट्री ऑफ कॉर्पोरेट अफेयर्स न सखंगलबा वेल रेड फाउंडेशन वेस्ट बेंगल न स्टेट असगी नहा ओइरिबी फिल्म प्रोड्यूसर स्क्रिप्ट राइटर डायरेक्टर आर्टिस्ट अमदी ह्यूमैनिटेरियंस हजारीमयुम रोजी बी रोजी देवी दे तुआन तुआन लेमजनिंगाई ओइरबे अवार्ड सिंग पीदुना इकाई खुमनाबु लकलि हाइस रोजी न मियाम की याइफनबा होनरिबा कयाबु सखंगलदुना महात्मा गांधी आइकॉनिक पीस अवार्ड 2025 महात्मा मणिपुरी फिल्म सुमांग कुमई ड्रामा अमदी इबेगी लमदा नहा अमा ओइना लौरिबा थौदांग क्याबु सखंगलदुना स्वामी विवेकानंद फेलोसोफर अवार्ड 2024 अमदी मदर टेरेसा सोशल रिफॉर्म्स अवार्ड 2024 महात्मा नहा अमा ओइना थिएटर सुमांग लीला फिल्म दा आर्टिस्ट अमदी डायरेक्टर अमा ओइना लौरिबा थौदांग क्याबु सखंगलदुना नेताजी सुभाष चंद्र नेशनलिस्ट अवार्ड 2024 अमदी महात्मा मियोइबगी ममल यामनबा पुंसी क्याबु कन्ननबगी वखलोंदा ब्लड डोनर ओइना काथोखिबा कयाबु सखंगलदुना सरदार वल्लभभाई पटेल यूनिटी अवार्ड 2024 पिरक्तुना इकाई खुनबा उलखिबनि मियामना थोइदोकना बी रोजी हाइना खंगनरिबी हजिरीमयुम रोजी कुमजा इंग्लिश सिंगमगा समापनगा मार्फुगा तरुकी नवेम्बर तरुकता बिष्णुपुर डिस्ट्रिक्ट की मनुंग चनबा त्रोंगलाउबी मखा लेकाइदा लैबा हजिरीमयुम रविंद्र शर्मा मदी प्रोमिलगी मामोम ओइना तैबंग खोंदारकी मचुन मनाव तरुक की मनुंगदा मागना अहलनी माग मनाव नुपी मीनाक्षी अमदी विद्यासु आर्ट की लमदा फजना संक्षिली रोजी कुमजा इंग्लिश सिंगनिगा तरुकता बामोन लेकाइदा लैबा ब्रखसरीमयुम सुशील कुमार शर्मा युम्बा लंबी खोंदादुना मपारी बी
ꯗꯤꯁꯤꯔꯥꯖ ꯐꯪꯖꯈꯤ ꯃꯄꯥꯗꯤ ꯗꯤꯁꯤꯔꯥꯖ ꯂꯝꯗꯝꯁꯤꯒꯤ ꯃꯤꯌꯥꯝꯅ ꯊꯣꯏꯗꯣꯛꯅ ꯁꯛꯈꯪꯅꯔꯕ ꯆꯥꯏꯜ ꯑꯦꯛꯇꯔ ꯑꯃꯅꯤ ꯃꯍꯥꯛꯁꯨ ꯆꯥꯏꯜ ꯅꯦꯁꯅꯦꯜ ꯑꯦꯋꯥꯔꯗꯅꯤ ꯃꯈꯥ ꯆꯠꯊꯔꯛꯄ ꯑꯣꯏꯅ ꯄꯥꯟꯅꯝ ꯄꯥꯎꯆꯦꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜꯗꯅ ꯑꯁꯨꯝꯅ ꯐꯣꯡꯂꯤ ꯌꯦꯍꯂꯧꯃꯤꯁꯤꯡ ꯂꯤꯡꯖꯦꯜ ꯃꯥꯟꯅꯁꯤ ꯍꯧꯈꯤꯕ ꯃꯅꯤꯄꯨꯔꯒꯤ ꯄꯨꯋꯥꯔꯤꯁꯤꯡ ꯍꯪꯒꯠꯅ ꯌꯦꯡꯕꯗ ꯅꯤꯡꯊꯧ ꯃꯆꯥ ꯃꯁꯤ ꯂꯤꯡꯖꯦꯜ ꯃꯥꯟꯅꯗꯕꯗꯒꯤ ꯃꯅꯤꯄꯨꯔꯅ ꯌꯦꯛꯅꯕꯒꯤ ꯂꯥꯡꯗ ꯊꯨꯈꯤꯕꯒꯤ ꯃꯔꯝꯁꯤꯡ ꯑꯣꯏꯅ ꯊꯦꯡꯅꯩ ꯍꯥꯏꯕꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯍꯦꯟꯅ ꯈꯪꯅꯗꯨꯅ ꯂꯩꯔꯝꯂꯒꯅꯤ ꯈꯜꯂꯤ ꯑꯁꯤꯒꯨꯝꯕ ꯊꯧꯑꯣꯡ ꯑꯁꯤ 19 ꯁꯨꯕ ꯆꯍꯤꯆꯥꯗ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯄꯥꯟꯈꯤꯕ ꯄꯥꯝꯍꯩꯕ ꯒꯔꯤꯕ ꯅꯤꯋꯥꯖ ꯅꯤꯡꯊꯧꯒꯤ ꯃꯇꯨꯡꯗ ꯄꯥꯜꯂꯛꯄ ꯅꯤꯡꯊꯧꯔꯣꯜꯁꯤꯡꯗꯒꯤ ꯑꯣꯏꯔꯛꯈꯤꯕꯒꯤ ꯈꯨꯗꯝ ꯀꯌꯥꯃꯨꯛ ꯂꯩꯔꯤ ꯍꯥꯏꯕ ꯌꯥꯏ ꯄꯥꯝꯍꯩꯕꯅ ꯅꯤꯡꯊꯧ ꯑꯣꯏꯕ ꯃꯇꯝꯒꯤ ꯃꯃꯥꯡꯗ ꯄꯥꯜꯂꯝꯕ ꯅꯤꯡꯊꯧꯔꯣꯜꯁꯤꯡꯒꯤ ꯃꯅꯨꯡꯗ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯃꯃꯤꯡ ꯆꯠꯈꯤꯕ ꯑꯃꯗꯤ ꯂꯩꯄꯥꯛ ꯈꯨꯟꯖꯥꯎ ꯂꯩꯆꯥꯎꯈꯤꯕ ꯅꯤꯡꯊꯧꯔꯣꯜꯁꯤꯡ ꯈꯔꯗꯪ ꯄꯜꯂꯕꯗ ꯃꯩꯗꯤꯡꯉꯨ ꯀꯤꯌꯥꯝꯕ ꯅꯤꯡꯊꯧ ꯃꯩꯗꯤꯡꯉꯨ ꯃꯨꯡꯌꯥꯝꯕ ꯅꯤꯡꯊꯧ ꯑꯃꯗꯤ ꯃꯩꯗꯤꯡꯉꯨ ꯈꯥꯒꯤ ꯉꯝꯕ ꯈꯥꯒꯦꯝꯕ ꯅꯤꯡꯊꯧ ꯄꯟꯕ ꯌꯥꯏ ꯑꯗꯨꯕꯨ ꯃꯩꯗꯤꯡꯉꯨ ꯆꯔꯥꯏꯔꯣꯡꯕ ꯅꯤꯡꯊꯧꯒꯤ ꯃꯇꯨꯡ ꯍꯥꯏꯕꯗꯤ ꯄꯥꯝꯍꯩꯕꯒꯤ ꯃꯇꯨꯡꯗ ꯄꯜꯂꯛꯄ ꯅꯤꯡꯊꯧꯁꯤꯡ ꯑꯌꯥꯝꯕ ꯅꯤꯡꯊꯧ ꯃꯆꯤꯟ ꯃꯅꯥꯎꯁꯤꯡ ꯂꯤꯡꯖꯦꯜ ꯃꯥꯟꯅꯗꯕꯗꯒꯤ ꯅꯤꯡꯊꯧ ꯈꯨꯕꯝ ꯃꯨꯟꯅꯕꯒꯤ ꯋꯥꯊꯣꯛꯅ ꯂꯩꯄꯥꯛ ꯀꯥꯡꯈꯣꯡ ꯆꯥꯏꯕꯗꯒꯤ ꯃꯔꯥ ꯁꯦꯠꯄ ꯂꯩꯉꯥꯛ ꯑꯣꯏꯕ ꯉꯝꯗꯕꯅꯆꯤꯡꯕ ꯀꯌꯥꯅ ꯄꯤꯛ ꯊꯟꯈꯤꯕꯒꯤ ꯋꯥꯔꯤ ꯉꯥꯛꯇ ꯑꯣꯏꯈꯤꯕꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯈꯥ ꯇꯝꯕ ꯃꯥꯡꯅꯕꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯣꯏꯈꯤ ꯍꯥꯏꯕꯁꯤ ꯃꯅꯤꯄꯨꯔꯒꯤ ꯄꯨꯋꯥꯔꯤ ꯅꯩꯅꯕ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯈꯪꯅꯗꯨꯅ ꯂꯩꯔꯤ ꯉꯁꯤꯒꯤ ꯃꯅꯤꯄꯨꯔꯒꯤ ꯄꯥꯛ ꯆꯥꯎꯕ ꯑꯁꯤꯗꯒꯤ ꯇꯪꯈꯥꯏ ꯍꯦꯟꯅ ꯃꯅꯤꯄꯨꯔꯒꯤ ꯃꯇꯝ ꯑꯃꯒꯤ ꯅꯤꯡꯊꯧ ꯀꯤꯌꯥꯝꯕꯒꯤ ꯃꯇꯝꯒꯤ ꯄꯨꯋꯥꯔꯤ ꯅꯩꯅꯕꯗꯒꯤ ꯈꯪꯕ ꯉꯝꯂꯕꯁꯨ ꯉꯁꯤꯗꯤ ꯏꯁꯇꯦꯠ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯃꯅꯤꯄꯨꯔꯒꯤ ꯃꯥꯡꯈꯤꯕ ꯂꯝ ꯀꯌꯥ ꯑꯁꯤꯒꯤ ꯈꯟꯅꯔꯨꯕꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯅ ꯄꯦꯟꯅꯗꯕꯒꯤ ꯅꯤꯡꯗꯣꯜ ꯄꯣꯝꯂꯗꯨꯅ ꯉꯁꯤꯒꯤ ꯃꯤꯔꯣꯜꯅ ꯂꯩꯔꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯀꯨꯝꯖꯥ ꯏꯪ 1948ꯒꯤ ꯃꯇꯨꯡ ꯍꯥꯏꯕꯗꯤ ꯃꯅꯤꯄꯨꯔꯅ ꯚꯥꯔꯠꯇ ꯇꯤꯜꯂꯕꯒꯤ ꯃꯇꯝꯗ ꯂꯩꯔꯝꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯄꯥꯛ ꯆꯥꯎꯕ ꯅꯩꯅꯔꯨꯗ꯭ꯔꯕꯁꯨ ꯃꯅꯤꯄꯨꯔꯒꯤ ꯂꯝꯈꯩ ꯑꯁꯤꯅ ꯉꯁꯤꯅ ꯃ꯭ꯌꯥꯟꯃꯥꯔ ꯑꯗꯨꯒ ꯃꯇꯝ ꯑꯃꯒꯤ ꯕꯔꯃꯥꯒ ꯇꯥꯏꯅꯕ ꯀꯥꯕꯣ ꯇꯝꯄꯥꯛ ꯀꯥꯕꯣ ꯚꯦꯂꯤ ꯑꯁꯤ ꯏꯟꯗꯤꯌꯥꯒꯤ ꯑꯍꯥꯟꯕ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯖꯋꯥꯍꯔꯂꯥꯜ ꯅꯦꯍꯔꯨꯒꯤ ꯃꯇꯝꯗ ꯕꯔꯃꯥꯗ ꯄꯤꯊꯣꯛꯈꯤꯕꯗꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯝꯒꯤ ꯁꯔꯨꯛ ꯈꯪꯄꯤꯛ ꯄꯤꯛꯁꯤꯟꯈꯤꯕꯒꯤ ꯋꯥꯔꯤ ꯉꯁꯤꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯈꯪꯅꯔꯤ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯖꯋꯥꯍꯔꯂꯥꯜ ꯅꯦꯍꯔꯨꯅ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯈꯨꯗꯣꯡꯆꯥꯅꯕꯒꯤꯗꯃꯛ ꯑꯟꯗꯃꯥꯟ ꯑꯦꯟ ꯅꯤꯀꯣꯕꯔ ꯑꯥꯏꯂꯦꯟꯕꯨ ꯃꯇꯝ ꯑꯗꯨꯒꯤ ꯕꯔꯃꯥ ꯂꯩꯄꯥꯛꯇꯒꯤ ꯂꯧꯔꯒ ꯀꯥꯕꯣ ꯚꯦꯂꯤꯕꯨꯅ ꯕꯔꯃꯥꯗ ꯄꯤꯊꯣꯛꯈꯤꯕꯗ ꯏꯟꯗꯤꯌꯥꯒꯤ ꯑꯣꯏꯅ ꯃꯥꯡꯖꯕ ꯂꯩꯇ꯭ꯔꯕꯁꯨ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯄꯨꯋꯥꯔꯤꯒ ꯁꯥꯒꯣꯟꯅꯕ ꯀꯥꯕꯣ ꯚꯦꯂꯤ ꯕꯔꯃꯥꯗ ꯄꯤꯊꯣꯛꯈꯤꯕꯁꯤꯅ ꯉꯁꯤꯒꯤ ꯏꯁꯇꯦꯠ ꯑꯁꯤꯒꯤ ꯃꯥꯡꯖꯕꯗ ꯅꯠꯇꯅ ꯃꯅꯤꯄꯨꯔꯒꯤ ꯇꯨꯡꯒꯤ ꯃꯤꯔꯣꯜꯁꯤꯡ ꯃꯔꯨꯑꯣꯏꯅ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯒꯤ ꯑꯣꯏꯅꯗꯤ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯃꯥꯡꯖꯔꯕꯅꯤ ꯍꯥꯏꯕꯁꯤ ꯉꯁꯤꯒꯤ ꯃꯤꯔꯣꯜꯅ ꯈꯪꯅꯔꯤ ꯑꯗꯨꯒ ꯉꯁꯤꯃꯛ ꯃꯅꯤꯄꯨꯔꯒꯤ ꯄꯨꯋꯥꯔꯤꯗ ꯀꯥꯎꯗꯨꯅ ꯂꯩꯔꯤꯕ ꯑꯦꯡꯒ꯭ꯂꯣ ꯃꯅꯤꯄꯨꯔ ꯋꯥꯔ ꯊꯣꯛꯈꯤꯕ ꯑꯁꯤꯒꯤ ꯍꯧꯔꯛꯐꯝꯁꯨ ꯅꯤꯡꯊꯧ ꯈꯨꯕꯝ ꯃꯨꯟꯅꯕ ꯑꯃꯗꯤ ꯅꯤꯡꯊꯧ ꯃꯆꯤꯟ ꯃꯅꯥꯎ ꯂꯤꯡꯖꯦꯜ ꯃꯥꯟꯅꯗꯕꯒꯤꯅꯤ ꯍꯥꯏꯕꯁꯤꯁꯨ ꯉꯁꯤꯒꯤ ꯃꯤꯔꯣꯜꯅ ꯈꯪꯅꯔꯤ ꯃꯔꯝ ꯀꯌꯥꯃꯨ ꯑꯁꯤ ꯂꯩꯕ ꯃꯔꯝꯅ 12 ꯁꯨꯕ ꯆꯍꯤꯆꯥ ꯑꯁꯤꯗ ꯃꯅꯤꯄꯨꯔꯒꯤ ꯄꯨꯋꯥꯔꯤꯗ ꯀꯥꯎꯗꯅ ꯂꯩꯍꯧꯔꯒꯗꯕ ꯍꯧꯈꯤꯕ ꯀꯨꯝꯖꯥ ꯏꯪ 2019 ꯉꯁꯤ ꯐꯥꯎꯕ ꯂꯣꯏꯗ꯭ꯔꯤꯕ ꯀꯨꯀꯤ ꯅꯥꯔꯀꯣ ꯊꯤꯑꯣꯔꯤꯁꯤꯡꯅ ꯃꯤꯇꯩꯗ ꯂꯥꯟꯗꯥꯔꯒ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯇ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝꯗꯒꯤ ꯀꯥꯏꯍꯟꯅꯅꯕ ꯇꯛꯁꯤꯜꯂꯤꯕ ꯑꯁꯤꯗꯒꯤ ꯀꯟꯕ ꯉꯝꯅꯕ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯀꯥꯏꯍꯟꯗꯅꯕꯒꯤꯗꯃꯛ ꯂꯝꯗꯝ ꯑꯁꯤꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡ ꯄꯨꯝꯅꯃꯛꯅ ꯂꯤꯡꯖꯦꯜ ꯃꯥꯟꯅꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯇ ꯇꯛꯁꯤꯟꯕ ꯌꯥꯕ ꯑꯁꯦꯡꯕ ꯂꯝꯗꯝ ꯑꯁꯤꯒꯤ ꯄꯨꯋꯥꯔꯤꯁꯤꯡ ꯈꯪꯍꯟꯕꯒ ꯂꯣꯏꯅꯅ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯕ ꯃꯇꯝꯗꯒꯤ ꯂꯩꯔꯛꯂꯤꯕ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯀꯥꯏꯍꯟꯗꯅ ꯊꯝꯅꯕ ꯂꯤꯡꯖꯦꯜ ꯃꯥꯟꯅꯅ ꯇꯛꯁꯤꯟꯃꯤꯟꯅꯁꯤ ꯍꯥꯏꯕ ꯄꯥꯟꯅꯝ ꯄꯥꯎꯆꯦꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯃꯌꯥꯝꯗ ꯃꯈꯥ ꯇꯥꯅ ꯊꯝꯖꯔꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯅ ꯗꯣꯛꯇꯔ ꯃꯣꯃꯤꯇꯥ ꯍꯥꯠꯈꯤꯕꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕꯥꯛ ꯁꯤꯟꯕ ꯊꯨꯡꯅ ꯗꯣꯛꯇꯔꯁꯤꯡ ꯄꯨꯡ 24 ꯈꯣꯡꯖꯪ ꯆꯪꯁꯤꯟꯒꯗꯧꯔꯤ ꯀꯣꯜꯀꯇꯥꯗ ꯂꯩꯕ RG Kar ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖꯇ ꯄꯣꯁꯠ ꯒ꯭ꯔꯦꯖꯨꯑꯦꯠ ꯗꯣꯛꯇꯔ ꯇꯝꯂꯤꯕꯤ ꯃꯧꯃꯤꯇꯥ ꯗꯦꯕꯅꯥꯊꯄꯨ ꯔꯦꯞ ꯇꯧꯔꯕ ꯃꯇꯨꯡꯗ ꯍꯥꯠꯂꯝꯕꯒꯤ ꯊꯧꯗꯣꯛ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯏꯟꯗꯤꯌꯟ ꯃꯦꯗꯤꯀꯦꯜ ꯑꯦꯁꯣꯁꯤꯌꯦꯁꯟꯅ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯏꯁꯇꯦꯠ ꯄꯨꯝꯅꯃꯛꯇ ꯍꯌꯦꯡ ꯑꯌꯨꯛ ꯍꯥꯏꯕꯗꯤ ꯉꯁꯤꯒꯤ ꯄꯨꯡ 6ꯇꯒꯤ ꯑꯣꯒꯁꯠꯀꯤ 19ꯒꯤ ꯑꯌꯨꯛ ꯄꯨꯡ 6 ꯐꯥꯎꯕ ꯊꯕꯛ ꯂꯦꯞꯇꯨꯅ ꯗꯣꯛꯇꯔꯁꯤꯡꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯅꯅꯕ ꯐꯤꯔꯦꯞ ꯂꯧꯈ꯭ꯔꯦ ꯊꯥ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯃꯦꯗꯤꯀꯦꯜ ꯀꯣꯂꯦꯖ ꯑꯁꯤꯗ ꯃꯊꯧ ꯇꯧꯔꯤꯕꯤ ꯗꯦꯕꯅꯥꯊꯄꯨ ꯀꯣꯂꯦꯖ ꯑꯁꯤꯒꯤ ꯁꯦꯃꯤꯅꯥꯔ ꯍꯣꯜꯗ ꯔꯦꯞ ꯇꯧꯔꯒ ꯍꯨꯟꯗꯣꯛꯂꯝꯕ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯃꯤꯑꯣꯏ 19 ꯀꯣꯜꯀꯇꯥ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯐꯒꯠꯈ꯭ꯔꯦ ꯃꯅꯤꯄꯨꯔꯗꯁꯨ ꯈꯣꯡꯖꯪ ꯑꯁꯤ ꯆꯪꯁꯤꯟꯅꯅꯕ IMA ꯃꯅꯤꯄꯨꯔ ꯕ꯭ꯔꯥꯟꯆꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯑꯇꯣꯞꯄ ꯄꯥꯎ ꯑꯃꯗꯅ ꯂꯧ ꯄꯔꯤ 900 ꯍꯦꯟꯅ ꯏꯁꯤꯡ ꯊꯨꯝꯖꯤꯟꯈ꯭ꯔꯦ ꯇꯨꯡ ꯀꯣꯏꯅ ꯂꯧ ꯄꯥꯟꯕ ꯌꯥꯅꯕ ꯍꯥꯏꯖꯔꯛꯂꯤ ꯈꯥꯡꯉꯕꯣꯛꯀꯤ ꯊꯝꯕꯥꯜ ꯑꯉꯥꯡꯕꯤ ꯀꯦꯅꯦꯜꯒꯤ ꯂꯝꯕꯤ ꯄꯔꯤꯡ ꯀ꯭ꯌꯥꯝ ꯁꯥꯟꯗꯐꯨꯡ ꯈꯨꯟꯖꯥ ꯇꯥꯕ
ꯂꯝꯕꯦꯜ ꯑꯁꯤꯒꯤ ꯁꯂꯥꯝ ꯂꯧꯀꯣꯜ ꯍꯥꯏꯔꯒ ꯈꯪꯅꯕ ꯑꯁꯤꯒꯤ ꯑꯀꯣꯏꯕꯗ ꯂꯧ ꯑꯃꯁꯨꯡ ꯉꯥꯒꯤ ꯐꯥꯔꯝꯁꯤꯡ ꯌꯥꯎꯅ ꯂꯧ ꯄꯔꯤ 400ꯔꯣꯝ ꯏꯁꯤꯡꯅ ꯊꯨꯝꯖꯤꯟꯗꯨꯅ ꯂꯩꯈꯤꯕꯗꯒꯤ ꯃꯔꯨꯑꯣꯏꯅ ꯂꯧ ꯄꯥꯟꯕ ꯌꯥꯔꯣꯏꯗꯧꯔꯦ ꯍꯥꯏꯅ ꯂꯧꯃꯤꯁꯤꯡꯅ ꯀꯣꯛꯇ ꯈꯨꯠ ꯍꯥꯝꯅꯔꯤ ꯍꯤꯔꯝ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯂꯧꯃꯤ ꯈꯔꯅ ꯐꯣꯡꯗꯣꯔꯛꯄꯗ ꯍꯥꯏꯔꯤꯕ ꯏꯁꯤꯡ ꯏꯆꯥꯎꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯧꯖꯤꯛ ꯑꯃꯨꯛ ꯅꯧꯅ ꯐꯧ ꯍꯨꯟꯕ ꯅꯠꯇ꯭ꯔꯒꯅ ꯂꯤꯡꯕꯒꯤ ꯑꯣꯏꯊꯣꯛꯄꯒꯤ ꯋꯥꯡꯃꯗ ꯂꯩꯔꯤ ꯈꯨꯟꯊꯪꯅꯕꯗ ꯂꯩꯔꯤꯕ ꯂꯧꯐꯝꯁꯤꯡꯅ ꯃꯄꯨꯡ ꯐꯥꯅ ꯁꯦꯝ ꯁꯥꯕꯒꯤ ꯃꯃꯤ ꯎꯔꯤ ꯏꯀꯣꯞ ꯄꯥꯠ ꯑꯃꯗꯤ ꯈꯥꯔꯨꯡ ꯄꯥꯠꯀ ꯇꯥꯏꯅꯅ ꯑꯔꯣꯡ ꯇꯨꯔꯦꯜꯗꯒꯤ ꯐꯤꯠ 1000 ꯔꯣꯝꯒꯤ ꯂꯝꯕꯤ ꯄꯔꯤꯡꯗ ꯔꯤꯡꯕꯟ ꯄꯥꯊꯗꯨꯅ ꯏꯁꯤꯡ ꯆꯦꯟꯁꯤꯜꯂꯛꯄꯗꯒꯤ ꯈꯨꯠꯁꯦꯝꯒꯤ ꯏꯁꯤꯡ ꯏꯆꯥꯎ ꯊꯣꯛꯇꯨꯅ ꯉꯁꯤ ꯂꯧꯐꯝꯁꯤꯡ ꯏꯁꯤꯡ ꯊꯨꯝꯖꯤꯟꯈꯤꯕꯅꯤ ꯈꯥꯡꯉꯕꯣꯛꯀꯤ ꯑꯣꯏꯅꯗꯤ ꯍꯧꯖꯤꯛ ꯃꯔꯨꯑꯣꯏꯅ ꯇꯦꯟꯊꯥ ꯊꯪꯕ ꯀꯩꯐꯥ ꯈꯣꯡ ꯃꯈꯥ ꯕꯤꯍꯨ ꯀꯜꯈꯣꯡꯅꯆꯤꯡꯕ ꯂꯧꯐꯝꯁꯤꯡ ꯑꯁꯤꯒꯤ ꯂꯧꯃꯤꯁꯤꯡꯒꯤ ꯑꯋꯥꯕꯁꯤ ꯌꯦꯡꯕꯤꯔꯒ ꯇꯨꯡ ꯀꯣꯏꯅ ꯂꯤꯁꯥꯡ ꯁꯤꯠꯅ ꯌꯥꯏꯐꯅꯕ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤ ꯑꯃꯗꯤ ꯂꯣꯀꯦꯜ ꯂꯤꯗꯔꯁꯤꯡꯅ ꯃꯤꯠꯌꯦꯡ ꯆꯪꯕꯤꯌꯨ ꯍꯥꯏꯔꯤ ꯌꯨꯅꯤꯚꯔꯁꯦꯜ ꯐꯥꯔꯃꯔꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯈꯥꯡꯉꯕꯣꯛꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯃꯣꯏꯔꯥꯡꯊꯦꯝ ꯃꯨꯅꯥꯜꯅ ꯍꯥꯏ ꯏꯁꯤꯡ ꯏꯆꯥꯎꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯃꯥꯡ ꯊꯥ ꯖꯨꯂꯥꯏꯗ ꯏꯀꯣꯞ ꯄꯥꯠ ꯑꯃꯗꯤ ꯈꯥꯔꯨꯡ ꯄꯥꯠꯀ ꯇꯥꯏꯅꯕꯗ ꯈꯥꯡꯉꯕꯣꯛꯀꯤ ꯂꯧꯃꯤ ꯃꯤꯌꯥꯝꯒꯤ ꯃꯇꯦꯡꯒ ꯂꯣꯏꯅꯅ ꯂꯝꯕꯤ ꯁꯦꯝꯖꯤꯟꯗꯨꯅ ꯂꯩꯉꯥꯛꯇ ꯃꯤꯠꯌꯦꯡ ꯆꯪꯕꯤꯅꯕ ꯍꯥꯏꯖꯔꯕꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯃꯇꯦꯡ ꯐꯪꯕ ꯂꯩꯇ꯭ꯔꯤ ꯍꯥꯏꯅ ꯅꯨꯡꯅꯥꯡꯕ ꯐꯣꯡꯗꯣꯔꯛꯈꯤ ꯂꯧ ꯂꯣꯛꯄ ꯑꯃꯗꯤ ꯂꯧ ꯎꯅꯕ ꯍꯣꯠꯅꯕꯗꯁꯨ ꯈꯨꯗꯣꯡꯆꯥꯗꯕ ꯃꯥꯌꯣꯛꯅꯔꯤꯕꯁꯤꯡ ꯑꯁꯤ ꯌꯦꯡꯕꯤꯔꯒ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯂꯧꯃꯤꯁꯤꯡꯒꯤ ꯀꯝꯄꯦꯟꯁꯦꯁꯟ ꯄꯤꯕꯤꯅꯕ ꯂꯩꯉꯥꯛꯀꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯜꯂꯛꯄꯒ ꯂꯣꯏꯅꯅ ꯈꯥꯡꯉꯕꯣꯛ ꯀꯦꯟꯗ꯭ꯔꯒꯤ MLA ꯌꯥꯎꯅ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯑꯍꯦꯟꯕ ꯃꯤꯠꯌꯦꯡ ꯆꯪꯂꯛꯀꯅꯤ ꯍꯥꯏꯕꯒꯤ ꯊꯥꯖꯕꯁꯨ ꯊꯝꯂꯛꯂꯤ ꯍꯥꯏꯅꯁꯨ ꯄꯥꯎ ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯄꯜꯂꯤ ꯇꯦꯟꯇꯛꯄ ꯍꯦꯗꯂꯥꯏꯟ ꯈꯛꯇꯪ ꯃꯌꯥꯝꯗ ꯊꯝꯖꯔꯝꯒꯦ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈ꯭ꯔꯦ ꯂꯩꯀꯥꯏ ꯂꯩꯀꯥꯏꯗ ꯎ ꯄꯥꯝꯕꯤ ꯊꯥꯔꯁꯤ ꯍꯥꯏꯕ ꯈꯨꯜꯂꯥꯎꯒ ꯂꯣꯏꯅꯅ ꯎ ꯄꯥꯝꯕꯤ 1500 ꯔꯣꯝ ꯀꯟꯇꯣ ꯂꯩꯃꯈꯣꯡ ꯇꯨꯔꯦꯜꯗꯒꯤ ꯍꯧꯗꯨꯅ ꯂꯣꯛꯇꯥꯛ ꯃꯄꯥꯟ ꯐꯥꯎꯕ ꯊꯥꯈꯤꯕꯕꯨ ꯁꯦꯟꯇ꯭ꯔꯦꯜ ꯐꯣꯔꯦꯁꯠ ꯗꯤꯕꯤꯖꯟ ꯏꯝꯐꯥꯜ ꯐꯣꯔꯦꯁꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯅ ꯁꯛ ꯈꯪꯕꯤꯕ ꯑꯃꯗꯤ ꯄꯨꯛꯅꯤꯡ ꯊꯧꯒꯠꯇꯨꯅ ꯃꯅꯤꯄꯨꯔ ꯏꯅꯣꯚꯦꯁꯟ ꯁꯣꯁꯥꯏꯇꯤꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯇꯣꯡꯕ꯭ꯔꯝ ꯇꯦꯖꯀꯨꯃꯥꯔꯕꯨ ꯉꯔꯥꯡ ꯄꯥꯡꯊꯣꯛꯈꯤꯕ ꯅꯤꯡꯈꯥꯇꯝꯕ ꯅꯨꯃꯤꯠꯇ ꯃꯅꯥ ꯄꯤꯗꯨꯅ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯈ꯭ꯔꯦ ꯍꯥꯏꯔꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤꯁꯨ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯝꯃꯤꯟꯅꯁꯤ